Manipur gi Laan ASIDA Center da Leingak Pairiba Bjp gi Khut Chaona Yaoba Maramna NGASI PHAOBA Loishinba Ngamdabani HAINA SUGNU AC gi MLA K RANJIT na PHONGDORAKLI Wafamasi ngasi Wangu Laifam Chitek Lekai da MLA gi Local Area Development Fund gi Lupa Lak Nifu mga chang nasaba Multipurpose Community Hall sangaduna miyam da khusin nabagi tharumda mahak na phongdokhibani Construction Committee na sila ka pangthokpa thauram maduda MLA RANJIT na hai Manipur da thokliba proxy war asi karam matamda loigadagi haiba kanamatana khangba ngamkhiroi loinana state asida miyam gi mihut na semba lengaksu matam kharadi lingba ngamdana lekhigani Chahi ani helaba irang asina miyam kham thengna ware adubu thokliba Laan asimaki center da Leingak Pairiba Bjp gi Khut Chaona Yaoba Maramna ngasi PHAOBA Loishinba Ngamdabani amarom the state asida leiramba BJP gi Leingak aduna constitution na piba power sizinaba haitaba amati Leingak amagi mathau pangthokpa ngamdabadagi tungi asa leiriba naha kaya makutta kutlai pairaga khul ngakle hauzikna amuk Maraiba kananaba thorakiba nahasing adu maral pisilaga phaba punba haurakli thokliba lanesda khul ngaknaba khutlai pairui haibugidamak phaba punba thoklabadi madugidamak hakchangda I marik ama yauriba phawba chapchana thingnagani hainasu MLA RANJIT na makatana phongdokhi haidokliba wa makanba adu namoyakla nandi haidokba mibate mayam kamimai I am the Shabbat from Todos Slowly, a Pradara, and the Sea Happy Waiba, Pradara, Happy Day, and the Hardly so hated, which you hated today. Come Labor Sakar, or Paiva, a Gatoroni, a light, assembly, a budget character, a Gatorsi, not on the hill that he right time, a unity. Sakar Silla. Kalau kata apa hitam seperti itu saya mau dia solusi dia sekarang semata pun semata dia pun itu ada di parlimen dari bawah fight kombi rumah kombi senang kombi semua itu sahaja ini kalau ada tidak tam se dissolve juga tak ada itu ada di kan aku election itu mudah kalau tidak kami berada di Congress Kaya sila mo kahan dari yang hamba handu soalnya ini kami kami tahu dia ada ada semua hal yang